ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯃꯌꯥꯝꯁꯨ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯄꯥꯎꯁꯦ ꯃꯌꯥꯝ ꯇꯝꯖꯔꯛꯑꯒꯦ ꯉꯁꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯁꯤꯁꯦ ꯍꯦꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯂꯣꯏꯅ ꯍꯔꯥꯎꯅꯤ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯇ꯭ꯌꯨꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯍꯔꯥꯎꯕꯒꯤ ꯇꯟꯖꯥ ꯍꯥꯏꯔꯁꯨ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯦꯅ ꯈꯜꯂꯦ ꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯇꯟꯖꯥ ꯃꯈꯜ ꯑꯃꯅꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯂꯩ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤ ꯌꯧꯔꯀꯥꯟꯗ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯌꯥꯔꯛꯄꯗ ꯐꯥꯎꯕ ꯐꯤꯂꯤꯡꯗꯣ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯐꯥꯎꯋꯦ ꯀꯥꯏꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯨꯄꯤꯒ ꯑꯗꯨꯒꯤ ꯈꯪꯗ꯭ꯔꯁꯨ ꯑꯩ ꯀꯩꯅꯣꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯅꯨꯄꯤ ꯌꯥꯔꯛꯄꯗ ꯐꯥꯎꯕ ꯐꯤꯂꯤꯡꯗꯣ ꯑꯗꯨꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯩ ꯉꯁꯤ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯍꯦꯛ ꯊꯦꯡꯅꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯗꯣ ꯀꯔꯤ ꯊꯦꯡꯅꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯉꯟꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯗꯗꯥꯒꯤ ꯀꯩꯀꯩ ꯈꯔ ꯇꯧꯔꯒ ꯗꯗꯥ ꯆꯠꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6:30 ꯈꯤꯇꯪ ꯍꯦꯜꯂꯦ ꯄꯨꯡ 6:30ꯒ ꯃꯤꯅꯠ 6:33 ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕꯁꯦ 6:15 ꯑꯗꯥꯏꯗ ꯌꯦꯡꯕꯅꯦ 6:15 ꯑꯗꯥꯏꯗ ꯌꯨꯇ꯭ꯌꯨꯕꯁꯦ ꯐꯥꯛꯇꯣꯛꯑ ꯌꯦꯡꯀꯥꯟꯗ ꯀ꯭ꯔꯣꯝꯗ ꯆꯪꯉꯒ ꯀ꯭ꯔꯣꯝꯗ ꯗꯦꯛꯁꯇꯣꯞ ꯚꯔꯖꯟꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯦꯛ ꯇꯧꯋꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯔꯕ꯭ꯔꯥꯅ ꯑꯗꯣ ꯉꯁꯤꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥ ꯂꯩꯔꯝꯃꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯊꯥ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯏꯅꯦꯕꯜ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯍꯔꯥꯎꯃꯟꯈꯤꯗꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯔꯦꯅ ꯂꯥꯎꯊꯣꯛꯄꯅꯦ ꯑꯩꯅ ꯔꯦꯟꯇꯅꯤ ꯂꯥꯎꯔꯤꯁꯦ ꯑꯗꯣ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ ꯈꯪꯗꯦ ꯃꯤꯅꯁꯨ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯁꯤꯗꯒꯤ ꯑꯩ ꯉꯁꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯖꯔꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯟꯅꯗꯒꯤ ꯑꯣꯏꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯩꯒꯤ ꯂꯦꯡꯒꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄ ꯑꯗꯨꯒ ꯁꯤ ꯇꯧ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯥꯎꯇꯥꯛꯇꯒꯤ ꯑꯩ ꯉꯁꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯖꯔꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯃꯅꯤ ꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯅ ꯑꯩ ꯁꯨꯃꯥꯏꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯍꯟꯕꯤꯕꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯇꯧꯕꯤꯌꯨ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕꯒꯤ ꯏꯁꯩ ꯑꯃ ꯁꯣꯏ ꯁꯛꯂꯛꯑꯅꯤ ꯃꯌꯥꯝ ꯏꯁꯩꯁꯦ ꯏꯃꯥꯟꯅꯕꯅꯁꯨ ꯐꯣꯟ ꯇꯧꯔꯒ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯑꯗꯒꯤ ꯏꯁꯩ ꯑꯅꯤ ꯈꯟꯖꯜꯂꯛꯄ ꯌꯥꯎꯋꯦ ꯏꯃꯥꯟꯅꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯄꯔꯁꯣꯅꯦꯜ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯏꯁꯩ ꯁꯛꯂꯛꯑꯣ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯀꯃꯦꯟꯗꯁꯨ ꯇꯧꯕ ꯌꯥꯎꯋꯦ ꯀꯃꯦꯟꯗꯁꯨ ꯇꯧꯕ ꯑꯗꯨꯒ ꯗꯥꯏꯔꯦꯛꯁꯨ ꯊꯥꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯌꯥꯝꯗꯨꯗꯒꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯣꯇꯔꯤ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯞ ꯁꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯗꯣ ꯑꯩ ꯉꯝꯃꯤꯈꯩ ꯁꯤꯟꯖꯔꯛꯀꯦ ꯉꯝꯃꯤꯈꯩ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯇꯧꯒꯜ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯀꯃꯥꯏꯅ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯍꯪꯕꯤꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯊꯥ ꯈꯛꯇ ꯂꯩꯔꯦ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯅ ꯈꯪꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯒꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯩ ꯐꯠꯇꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏꯕ ꯏꯔꯨꯖꯝꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ